मखुतगी निंग तमखिबा चाही मरीफुगी सुबगी मणिपुर ब्रिटिश के मखुतगी निंग तमखिबा चाही मरीफु सुबा निंगसिंग थौरम ngasi पांगथोकनख्रे मिफम पांगथोकतुना नुमित असगी मतंगदा खनख्रे कांगपोकपी डिस्ट्रिक्ट के लंकादा कुकी टेररिस्ट सिंगना लंदारकपदा नागा अनि सिरे अनि अमना सोकले हाइडी अखोई मसलगी मरक्ता मचोई ताबा येंगथीनबा अमना अमदा हाइजिनबा कया लेबना मणिपुर चथरिबा लाना सी थोखनबनी हाइना एमएलए थोंगम शांतिना हाइख्रे खुरुमजरी एसटीवी पाउमिंग ताबिरबा सिंगु तराम नाउचरी पाउ संदोना पिजरी ब्रिटिश शासनदगी मणिपुर निंग तमलखिबा चाही मरीफु सुबा निंगसिंग थौरम पांगथोकरे अपुनबा अवनबा मणिपुर अमगिदमकना मणिपुर इंटरनेशनल यूथ सेंटर अमसुंग पीपल्स प्रोग्रेसिव अलायंस मणिपुर न खुसमनरगा मरीफु सुबा मणिपुर इंडिपेंडेंस डे थौरम अमसुंग पब्लिक डिस्कशन कांगबम युमजाउ लाइरेंबी कम्युनिटी हॉल द पांगथोकिबा अदुधा AITI के नेशनल सेक्रेटरी MD इस्लाउद्दीनना इरमदमसी मतम अमदा खुकल पांगनबा लेबाक ओइदुना लोइलम संदोकलंबा दम ओइरमखी अदुबु फम नाइबा संगी मरक्ता लिंजल मानरक्तबदगी चाही तरेत खुंताकपा थोखी मदुदा मैती पांगल न चिंगबा फुरुप सिंग अतोपा जगादा लांजेनखी हौजिक म्यांमार अमदी बांग्लादेश ता लेरिबा मैते यावना मतम अदुदा लांजेनखिबा अमदी फादुना पुखिबा इरैचा सिंग अदुने अवा तांथोकनबा होटनबदा ब्रिटिश की मतेंग लौरुबदगी अवा तांथोखिबा मतुंग लेबाक असगी एडमिनिस्ट्रेशन दा ब्रिटिश न खुद थिंगजिनबा हौरखिबने लिस्टिंग अमगा चनिपान मरीफु तरामाथोइदा एंग्लो मणिपुर लांदगी ब्रिटिश की मिखा पोन की प्रिंसेस चेट ओइना लेखी मणिपुर निंगतंबा अनौबा मणिपुर ओहन्नबा चंगलखिबा इहौदा लमदमसगी इमासंगी दायित्व चाउना लौखी लिस्टिंग अमगा चमापन सुफना मरीगी अहानबा नुपी लान निंगतम इहौ साफोंखिबने मदुगी मतुंग लिस्टिंग अमगा चमापन तरा तरेतगिना लिस्टिंग अमगा चमापन तरा मपन फाउबा चिंगी इहौ लाखिबा लिस्टिंग अमगा चमापन कुंट्रा मापन गी अनि सुबे नुपी लान कौब यारोय पूर्वांचल प्रदेश सेंबगी मायोक्ता जननेता हिजम इराबोना अखोगी इनात कल्चर आइडेंटिटी कनना बल्लेबखिबा अमदी मियामगी इहो अदुना ngasi मणिपुर ओहनबा ngमखिबने ngasi खुसेम के लान असिना मणिपुर की यूनिटी इंटीग्रिटी थुगाइना बखक नते मणिपुर लोइशिन्ना बचंगसिलकपनी हाइखि इम्फाल ईस्ट डिस्ट्रिक्ट के मनुंग चनबा वांखै अंगोम लेखाइदा लेबा वर्ल्ड क्लब मणिपुर निंग तंबगी निंगसिंग थौरम पांगथोखरे थौरम अदुदा क्लब असगी थौपुबा सिंग मेंबर सिंग अमसुंग मियोय कयाना सरुक याखी
Bisnupur district ki oinasu ningthokong kaithel thongkhongda malem pafal yekpa Firal Chinkhatuna Manipurda Ningkha Tamkibagi Thoram Pangthokre UCOBID MPAL Amawoba Bisco MSF amasung anti-drug campaign Bisnupur district na sinduna pangthokiba thoram aduda UCOBID ke president W Basanta secretary Longjam Premjit MPAL ke president N Thambalaima secretary RK Sachi Amawoba ke president H Sarmila amasung Lup Singh asigi thopuba Singh amadi Thomi Singh su saruki akhi ngasi pangthokiba Manipur ning tambagi numit ki thoram aduda Manipur gi state song saktuna Manipur gi pafal yekpa Firal Chinkhat ki loinana Firal Makhongda hai leikatuna ikai khumnaba utke UCOBID ki secretary Longjam Premjit na Manipur gi ning tambagi numit pangthokliba asi aikhoi gi tungda horokliba icha isu amadi inaugurations imalaibak kaningbagi wakhalon poknabagi damak amadi aikhoi punna hingminaduna imalaibak khana Imalaibak kannabagi thauna adu charon suron khudingda lehaunabagi damak ngasi humpu taramapan suba ningtambagi numit ki thoram asi pangthokpani haiki Thauna pharaba ireibak kidamakta mathai katuna India gi phibanda hinduna leiramlaba aikhoi minai naithang wedun leiramaba aikhoi se aikhoi gi nungsijaraba aikhoi gi imalaibak kidamakta mathai kathokraba singaduna ngasidi aikhoi ase ningtambagi numit pibiramba numit ni maram maduna ngasi ase aikoina 14 August Manipur Independence Day ase aikoina pangthok sabani aduga aikoina hainingbadi tungda horli wai khoi gi isai su singda imalaibak kaningbagi wakhalon poknanabagi damakta amadi aikoi punna hingminaduna imalaibak Manipur kannanabagi thauna adu lainabagi damakta sarol suran khudingmakta aikoi lainanabagi damakta aikoina ngasi 79 suba Manipur Independence Day ase pangthok sabani Thoramaduda Manipur Muthatpa Yaroi Self-Determination is our birthright Armed Force Special Power Act 1958 repeal to terrorist na micha miyam hatpa khudakta lepu haiba kholau kya su lauki Manipur ningkha tambagi numit ka mari lainana ngasi tongan mafam singda Firal Chinkhat kre mafam singadudi amuko head office Kwakaithel Bazar Thobal KM Blooming School Kakching Wabagai Yangbi Panchayat Ghar Bisnupur Ningthokhong Bazar Imphal East Sanjit Kala Sangam Hall Lamlong Bazar Jiribam Azuka Office Jiri Bazar Imphal West Kwakaithel Moirang Pural Firal Chinkhat pagi thoram asida miyam ga loinana Manipur Muthatpa Yaroi Self-Determination is our birthright Armed Force Special Power Act 1958 repeal to terrorist na micha miyam hatpa khudakta lepu haiba kholau kya su lauki thoranga mari lainana amuko gi president Sanjoy na wafam kaya su phongdoki Yudhishthira new minai tawo tamda sahi jani minai de homa tamda sakta mo thokiba jani wala water hat kiba miyat sing do no koi kaw do phagani no koi na de basa masa se kunna pudo so laga akoi gi moi na research ma gi makha da omya gi hukum gumna akoi ko muthat da ba akoi tuwan na kunna yasu manga da ba moru kun muthat da 0 second ko le ma satari wase akoi loop maga na gi su ya hoi mani ko biya su ya hinde aduda kudakta rekodabani proxy war amadi Manipur division sanaba adu psychological warfare sanaba na bole kadabani aduna iradun ireba asidi lamdam lasi miyamla kan minasi dili ne kan su kallo makone center ka thazam tamre chief secretary ka thazam tamre wahan ko yawde Manipur ki assembly le MLA hoku MP aunsu wahan ko yawde ko amdani aduna aikoi ki tunam chati aikoi punna bana sengkat minaba ngakminaba adu ki yamna mathok tai aidan anduna akoi ngasi amukona district akoi kudimakta jiri bam yawna kudimakta unit branch kudimakta father sida akoi play kasi sadasya bane masigi nungi wathok yamna lei marodi marondo hunjaba maningtam hunjaba kunai ko kaidun su hutpan hen ko yawe se ngasigi play single sida le prosat kini
Joint Students Coordination Committee MSU MSF KSA amasung sukna sinduna Manipur Independence Day gi thauram pangthokre Bamol Kampuda laiba Pioneers Academy da pangthokiba ngasigi thauram aduda Pioneers Academy gi founder cum principal S Sarachandra MSU gi president L Malangba MSF ki president H Rosan SUK ki president N Dhanakumar amadi KSA gi president Seram Hemjit na chingba thauram mapusing oina sarukya ki thauram ga mari lainana state song sana laiba Manipur sakpaga loinana pakhang bagi papal yekpa firansu athoiba mithungnen singna luchingduna chingkhatki thauram asi pangthokpagi matangda JSCC gi convener KSA gi president Seram Hemjitna lisingamaga chanipan marifu tara mathoida Manipurna British ki makhuta maithiduna loilam lengak ona lairaklaba matung lisingamaga chamapan nifu taret ki ngasigi numit August tara mari asida British ki makhutagi amuk hana ningtamba fangkiba numitni numit asi tungkoina horakliba mirol da khanghana na bathauram asi pangthokpani ningtamba fangkraba matungda ngasigi mirol na matau karam na hingli amadi puwari gi thodok singda kari kari yauri haiba asisu khanaba mathau tarakli maram aduna mahiroi singda mama lebak nungsibage wakhalon chenhanba amadi haukraba ipa ipu singna lebak asigi damak kari thodang loram bage haiba asi khanghandona ipa ipu Liklam aduda chatuna kunai asigi thabak thoram singda mang thana thabak tau haningbagi wakhalon sing sagat nanaba ngasigi ningtambagi thoram asi pangthokpani haiki Atin 1991 gi August 27 da British ki loilabna kudum changsangiduna iramdam gi ningtamba mahangkhiba asi akoina akoigi matamdu dum thona phara bai pai kusingna akoigi ina thona utuna akoigi athoba sing aduna akoigi ireba kanam khona khiba sing nisingjaba amadi loina akoigi chahi 53 henna British loinge makhada leiroba ko iramdam kangni paga se akoigi 1947 gi August ki tang ta mi da akoi ningkha taba phangkhiba asigumba akoigi palan akoigi Manipur gi ningtam gi nimena se akoi pangthok sabani maram ase ngasigi koina ngasigi ningtam bi palan pangthok sabana se tungi holi Miron singna khangnaba amasung akoigi puwari sing muningsingnaba amasung akoigi hingliba mahau asi karamna hingadage haiba amadi maruena akoina school se pangtholibisi tungi hauliba mairu singda masagi wakhalonda nationality amdi akoigi patriotism gi mukhan chalanba masagi mariba nungsiba masagi puwari ningsinganba amadi iramdam Manipur gi ningtam nimit ase sida haukiba wari sing amadi athobu singna satharamba akoigi nilam paring ado akoina tung induna ngasi khunai asigi damukta lebak asigi damukta akoi mangjing thana satuna mai akoina mang tharasi haiba wafamdo khanjabu loina ngasi paran asi pangthoksabu Art and Culture amadi Tourism Minister Khuraizam Loken masa sarukyaduna Wangoi Kendrada Har Ghar Tiranga campaign hodokre ngasi ayuk Art and Culture amadi Tourism Minister Khuraizam Lokena mahaki yumnam huidromda laiba yumdagi hauraga yumthong khuding India gi machu ahumgi ningtamba firal paihanba Har Ghar Tiranga campaign hodokhi campaign adugi saruk ama oina miyam gi oiba rally amasu yumnam huidromdagi hauraga Wangoi Kendra gi tongan ba mafam singdagi lakpa miyoi kayana Sarukyaki campaign haudopa thoram aduga mari lainana Minister Khuraizam Lokena campaign ase Ministry of Culture na Nodal Ministry oiraga leibak asina ningtamba fangbagi chahi marifu surakpa asida leibak asigi citizen ama oina harau nungaiba fongdopa maraibak maramdam nungsiba amadi Indian National Flag ki maru oibagi matangda miyamda khanghanaba pandamda pangthokpani chahi asigi oina Har Ghar Tiranga campaign asi national song oriba Vande Mataram isai asina chahi chama yankai pung farakpa asida dedicate tawri leibak asige citizen ama oibagi chawthok chaba ekhoi pombada leisi haina Minister Khuraizam Lokena fongdokhi 1947 dagi khogi India na ningtamba phangwa matung dei khogi India gi leiba phang khudi makta khogi Har Ghar Tiranga na khogi changsing da chatra ko dugi palan moi nai khoi ngasi se ai kendra leiba sinlau singsiga mayam mai bel mayam singsiga punna samina bani aduna ngasi se loina makti apung phana leiba kendra gi praja sing ama madi loina pau phongno bang amhongtre aduna khoi leiba khoi lakpi ri mai bel sing mayam punna thau sumai nai khoi leiba bharat ki machu hongu phirang china pairga punna lamdam sidai khoisu Indian amani haibagi wakhalon da samina wase sigidam te khoi lakpi bo projai maibel puno khoi tharap phongtok sare
Manipur Independent Tega Mari Lainana Maya Yumfam Kuman Kanglay Apunba 18 Pam na Sinduna Mayang Infal da Leba Parvati College Fitness Center da KZ Dagina Class 6 Forward Tamba Manipur gi tongan tongan ba school singdagi lakpa mahiroi Jamri Yankai na Sarukyaduna First State Level Mite Make Handwriting Competition ama pangtok kibaga loinana makok matang taraba mahiroi singdama namatumsu yentokre thoram aduda Indigenous People Organization Manipur Ipongi General Secretary Rakesh Moirangthem YKKAE के चीफ कन्वेनर अंगम सुरजित मैते प्रभावती कॉलेज की गवर्निंग बॉडी के सेक्रेटरी चनबम कोकलई कॉलेज के प्रिंसिपल निंगथौजम समुंगौ अमदी KUCMA की प्रेसिडेंट पोसंगबम जोइना चिंबा मसक नाइबा म्योय क्यासो सरोक्या के थौरम अदुगा मरी लेना MYKKAE की कन्वेनर चोंगथाम मंगाल ना हाइकिबदा मणिपुर असी ब्रिटिश की मखादा लोइलम ओइदुना लैरुरबा मतुंग लिसिंग अमगा चमापन निफुतरेट अगस्त की तांग तरा मरीदा ब्रिटिश थादोक्तुना चटखरगा मणिपुर बु निंग तंबा पिरंबा नुमितपु निंगसिंगबा ओइना MYKKAE ना हेक साफोंगलकपदगी हौरगा चही खुदिंगे लेपतना पांगथोलकपा कॉम्पिटिशन कया अमदी थौरम सिंग असी सिनख्रे मैते मयेक असी MA गी थाक फॉरवर्ड तंबा यारबनिना पिकलेबा महिरोइसिंगदा इसागी ओइबा इरोल इयेक असिना हेना चखनबगी ममी अमा तानाबा ngasiगी हैंडराइटिंग कॉम्पिटिशन असी शिनबनि हाइकी 14 August खुदिंगी अखोई कॉम्पिटिशन अमा अदुम सिंजदुना ngasibu chathajaraglei aduna ngataki state level asi handwriting competition asi akoi maite mek asibu akoi sinbe maramdi akoina iroli ek asibu chaphalangaba honajabani masi maite mek asibu jiki akoi MA gi thak pawda akoi hojik tamba hawrakle aduna yaragadi akoi angang sing dagi hawraga akoi khut fajaba haibasi yamna mathau tai aduna akoi iroli ek asibu amutana khangna bigdamta aina bigdamta akoi asibu ngaba competition asibu sinjabani Manipur lengang na chingamadi tamdagi numitara mangani gi manungda khulai pikhalangnaba matam tharingai gi cherakta ngasi ayopung nipanom tabada Kangpokpi district ke Gamnom Saparmaina police station konba lanka da kuki terrorist na landarakpada naga ani sire ani mana sokle haidi thodok adugi matang da phongwa pawda ngasi ayopung nipanom tabada khunja singna law suba chetpada khulai matik chana paiduna lakpa kuki terrorist na ambush tawrakpada khunja ama mafam aduda lekhidabani ahumna sokhi amana hospital da yoba nangdana lekhidabani haidi thodok aduda lekhidraba adudi wiring langbau chawang chahi kontra manga apopa lekhidraba Philip Kawi atopa amana Kawi dinang abonmai chahi yankhai mari ni soklaba sing adudi namthilungbau prinimai chahi nifu manga amadi Malyang jinang abonmai chahi yankhai ni soklaba sing hospital da puraknaba lambi leitabana nonerom da puraga Imphal da puraknaba pandam da Imphal da puraknaba hotnabada thokibani asokpa singi manungda Malyanjinang abonmai gi fibam duna leiri hari thodok adugi makha tarakpada chaljang kuki kholdagi Kangpokpi police na konba makui khul tamna nongmai kapsil lakre hari makui da lei CRPF singna khut hanbadagi makha tarakhidre hari Maning makha tamna palamba Manipur aikhoi masal gi marakta nungsinadana ba yengthinaba kaya lairakpana political gi khudong chawal lauraga British na loksin khibani ngasi maksu aikhoi masal gi marakta machoi taba yengthinaba amada haizin naba kaya laibana Manipur da chathariba lal asi thokhan bani haina Moirang AC gi MLA Thongam Santina National People's Youth Front Moirang block na sinduna chamaga kuntra mangarak suba patriotic gi thoramda haikre Moirang film lekai da laiba NPP gi office de pangtokpa Ramadu Moirang AC gi MLA Thongam Santi Singh NPP National gi Vice President I Hemochandra NPYF Moirang Block ki President CH Robin NPP Moirang Block ki President PH Mega amadi 28 Madras Regiment ki Major Bisal Soyaw na miyoy kaya na sarukya kila oikraba laibak ningba atawba Birti Kendrajit amadi Thangal General gi mafamda laisukatu na ikai khumna ba utki thoram aduda candle paiduna aikoi puna lepminna duna imalaiba kanana ba apunbagi wasaksu longmina ki minute ani tumina leptuna awaba su fongdoki MLA Thongam Santi na makata na fongdoki bada hogalakliba mirol da ireibag izati kal hongnana ba leibak nungsibagi wakholon pinana ba ngasigi Patriots Day gi palan thoram masi pangthokpani aikhoi Manipura khunda minariba furup sing nungsi chana na hingminaba khaktana apunbagi saktam sagatpa ngamgani haiki Nithau haktagi sahi sama kuntra mangagi mamang de yonga maamat mamang de honga akhoi basen ni manata nungsidadaba
हाइजिनबा तौसिनबा असेंब खंगदना हाइजिनरगा अखोय मसेगी नुंदा लौतुनबदु मरम ओइकादा अखोय नुसिददबदगी सुसनदा ब्रिटिशता चंगजरमनगदी ब्रिटिशता मणिपुरदा मखोई पॉलिटिकल की खुदोंचाव लौरगा लांतारा मोय मान संजरुदगी लांतारा कलिमे अदुमाई तौदना ngasiso अखोय की मरकता हाइजिनरुदगी तौसिनदकनबदि खुदोंचावदना ngasi मणिपुर कांगो जाय CDO Unit Kakching Arong PS Amadi 46 Assam Rifle Gyapun Bakangbu Amana Akaknaba Pau Ama Fangbadagi Lotsin Duna Tamlamba Kusukulai Kaya Fagat Pangamkre Arong PS Ki Manung Chanba Double Kong Mari Fangbi Kenal Gi Mafam Singda Thiba Humbagi Tabak Chatabada Fagalaba Kulai Adudi 9mm Gi Pistol Ama 303 LMG Ama Insas Rifle Ahum Single Barrel Mari Tongan Ba Nongmai Gi Magazine Kuntra Tongan Ba Nongmai Singi Nongmai Maru Lising Aniga Chama Yankai Taruk Amadi Kaptokraba Nongmai Tokning Chama Yankai Taret Ni Hairi Gonta Aha Luf Mercyland Rota Labor Bless Institute of Health and Allied Science ngasi hangdokre tauramadu da HOD Department of Endocrinology Janemski Professor KSS Achoba Singh Health Service Manipur Director Dr. N Hemant Kumar Singh Department of Environment and Climate Change Director Dr. T Brajakumar Singh Medical Superintendent Janems Professor KH Lokeswar Singh amadi Miyoi Kayana Sarugyaki RK Banesori na ngasi hangdokliba Institute asina Manipur gi watliba healthcare technology kharadang mengkhatpa ngamnabagi pandamda linkhatpani Masida Hana Tabak Tauramba Maming Lairaba Tabaktagi Potaraba Professor Kaya Laide Masida Natana Laifam Topa Infrastructure Kudimaksu Laide Masida Tawai Yauba Mahairesing na Healthcare Technology Tamnabagi Kudong Chabasu Fanghangani Haike healthcare technologies mayam ama darkar oi ado manipur gi darkar oi ba mayam sibu khoina khachitang mengkhatpa ngamjagadra haiduna khoi gi place Institute of Health and Allied Sciences asi khoina linkhatcha bani maruina masi linkhatcha ri base egi icha singna linkhatcha na tawjabani masi gi maram maruoi ba maramdi manipur gi dakar oiriba healthcare technologies mayam se kitang khoina mention ba ngamgadra haibe gi wakhalon da thamjabani guidelines ki matungina professor asuk laigadamni associate professor asuk laigadabani assistant professor asuk laigadabani haiba guidelines sing leijai masi gi matungina guidelines sing dugi matungina khoina qualified oiraba PhD loiraba oja sing yaure healthcare gi lam sida hana dagi already institute sing da thabak tawbiramaba haujingna retire tawraba oja sing mayam ama punsin jaraga koina manipur gi awara pa se khachitang men khatpa ngamgadra haiduna tawjabani Manipur gi khwaidagi maru oiriba lifeline oiriba national highway singi fibam phatana lairiba amasung irang asida thingningba mina thingzinduna miyamda awaba piriba asagi matangda RPI athawalegi Manipur gi state president Maheswar Thongnawjamna Ministry of Road Transport and Highway Minister Nitin Gadkari ga unaduna wari sakre national highway sing semgat anaba laingak na paikhatle hairabasu hojik yamna fibam chadaba amada laire masigi su matakta semgatle haina khalabasu miyamna akitu jung laitana chathok chashin yahandrabadi semgat lubagi kanaba laite amaromda highway sing the free movement laihanba masida machi da highway thingzinduna miyangi punsi amasung lanthumda chauna ayat apan piraba thabak sing mari leinaba ama oiriba road transport minister da mityeng changduna pamdaba thodok sing thokhan bigano haina mahakna taksilamki haidi Manipuri in Kolkata Megna Chamaga Kuntra Manga Suba Patriots Day gi Thauram Manipur Vawan Baligunge Kolkata da Pangthokre Kolkata amasung Masigi akoy badalaiba Manipuri chamaga humputara romna athawa singbu ningsingba amasung ikai kumnaba utpagi thoram asida sarukyaki thoram aduda athawa singbu ningsingba oina hailai kachaba mikup amatang tumina leiba amasung candle thanki Kolkata police na thoram asida special salute pibaga loina na athawa singbu ikai kumnaba utki thoram asida isai chingmi tamige jagoi recitation amasung atai thoram kyasu utki
ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯕ ꯀꯤꯗꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩꯈꯣꯏ ꯃꯁꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯅꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯑꯦꯛꯁ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯥꯏꯔꯦꯝꯕꯝ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯑꯦꯛꯁ ꯑꯦꯝ.ꯑꯦꯜ.ꯑꯦ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯤꯝ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯅ ꯁꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗ ꯂꯩꯕ INA ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯃꯣꯏꯔꯥꯡ ꯑꯦꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ patriotic song competition gi thoramda athoiba mitunglen singi warulda haikibane mahakna makha takibada apunba gi saktam ngakpa haiba asi aikoi amata oina punsin dragadi oithokloi leibak ningba haiba asi ipa ipu singna ima leibak ki ningtamba ngakna naba hotnabada thauna fakiba thawai katpa ki dabagi thauna adu ningsinglaga magi angamba adu hotnaba amadi aikoi punsilaga leibak asi chawkhatna naba hotnaba changi haiki thoramadu da XMLA M Prithviraj Singh Loinabi Khelena Gurumayum Retired Lieutenant General Ellen Singh na chingba maru oiba miyoi sing oina sarukyaki thoramadu da moirang esigi manungda laiba school sing da tamba mahiroi yankai nipana laibak ningba isai saktuna changdamnaba adu da LCM High School da tamliba moirang konjangbam laikai dagi konjangbam Beswarasna ahanba mana Little Bird School da tamliba moirang Fairembam laikai dagi malemnganba Fairembam na ani shuba mana LCM High School da tamliba Haubizam Arvin na ahum suba mana fangki makong matang taraba singda ahan ba mana da lupa lising tara amasung certificate memento ani subada lupa lising taret certificate memento amasung ahum suba mana da ki soina lupa lising manga certificate memento pido na pugning thagot ki loina na consolation prize oina participant tare su khangatuna case prize sing pido na pugning thagot ki Census pangthokadoriba asida saruk yagadaba supervisor amadi enumerator singda training chathariba asi khudakta ge lepkadabane haiduna JDF ki thongmi singna changsilakpa khongjangi makha chatharakpa oina ngasi moirang college chathariba training gi ngasi aroiba numit ki chathagadaba training thugaiduna pangthokhan kidre JFT student wings na moirang college yorkpa matamda college campus ta thomjin naba hotnabada gate yorokpada hana training asibu asoi angam thoktanaba gi damak ngak senduna leiraba moirang police की ओसीना लुचिंग टीम CDO बिष्णुपुर डिस्ट्रिक्ट की टीम यावना महाइरोई सिंह अदुगा कॉलेज की गेटा अकनबा मोंगदा मुक्नबा थोकी अदुबु महाइरोई सिंह कॉलेज असिगे मेन गेट नमखाइदुना ट्रेनिंग तो फॉर्म माइकैदा थोमजेंदुना ट्रेनिंग तौननबा गाइरंबा गवर्नमेंट एम्प्लॉई सिंह अदु कॉलेज असिगे गेट वांगमदा थोकन की JFT स्टूडेंट्स विंग की कन्वेनर नावरम वांगंबना पाउमी सिंह दा फोंदोखिबदा JFT स्टूडेंट विंग ना सेंसस अमसुंग युमकोक थीबगी ट्रेनिंग तौरिबा सिंह तौबा यारोय हाइदुना ट्रेनिंग तौरिबा मफम सिंह दा थीबदा ngasi moirangda thengnabani college asida training tawgani tawramba kaisum sangi punsi marel amada aikoi micha miyam asibu thamlaga aikoi ningtamle haiba yaroi haiki Training yagadaba government employee sing adu JFT student wing na Moirang College campus ta ki chahan kraba matung da mahiroi sing adu Moirang police ki OC ki team na verification taunaba ki dama Moirang police station da pukhi lengang na tha asi gi tara tareta ki mikok thiba gi thabak haunana ba lawriba firep khudakta handokadabani kariguma nampu sasanda census pangthoklabadi leibak asida tangdu leita daba fibam oirapa yai haina mitai tribe union gi organization secretary takhelambam parijat mitai na Manipur press club ta paumi singa unabada haikre union asigi tongan ba thaupuba singna saruk yadona pangthokpa paugi mifam aduda mahakna makhatana haikibada lamdam asigi miyamna NRC tawduna illegal immigrant khando u haiba kholaw ihau asigi logi mayokta natte leipak asigi rule of law constitution nga u chana halu haibani maram aduna kholaw lawba amadi ihau changsinba miyangi mathakta mifam Mifa mipun chatharak labadi thokhan ingdaba thokdo kaya thoklakpa yai census act 1995 ge section ahumda Lan gumba fibam ama mayok narabadi census se thokadabani haina mayek sengna palliba wafam sing aduda paliba lengak asina khangdabagumna tawba asi laibak thibane illegal immigrant khandoktuna masagi maramdamda deport tawko haiba miyamgi ihau asida hojik leiriba MLA minister singna political party ki khenaba thamdana all party delegation semduna center laingakta wari sadokpi NRC pangthotuna census tawkrabadi illegal immigrant singna legal citizen oikraba matamdadi lamdam asigi demography da ahongba laktuna yelhongmi sing Manipur gi leimaidagi mutkhiba yai haina su phongdoki
census asina illegal immigrant ona Manipur da kunda laita chandra layu missing ase masigi recognition pinana boina akoi census asi pangthok boina tagani hedana maitai tribe union lawi karigumba nampu da census asi pangthok pa taragadi lamdam sida yamna tangdu laita dawa yo mat folok pa yai hebse koi maitai tribe union na hanana mangjo na thamjabani census act 1940 IC gi subsection 3 sida hairi karigumba lan nangaba tangdu laita da phiba man lairaba adu ai taragadi census pangthok pa yadi na hai thuiba singi lamdam gi tapa lamdam gi tangdu laita da phiba mayam sing ase masida adum yenga ga da koi census pangthok pa se census ki 40 I gi section 3 na hairi bisdai da census to boje maram sadi hebasi adumak mayek sengi aduga 2001 gi aikoi gi census sida da subdivision mapan se aikoi high court na recount to na hai gi bani aduga 2011 dana aikoi gi subdivision ahum da census se amuhana yengchen go census asi sanabu ya gi roina wi hen thang gi bani adu 2014 da wi hel thang gi se without any result da aikoi revoke to bre census to ba na taga ye thok pa NRC to ba haibasi state subject na te masi center gi oiba subject amani aduna lairiba Manipur gi lairiba council of minister opposition ruling da lairiba akoi MLA sing representative sing center da chapiraga akoi census se ethok pinana ba NRC to notice phone na ba se masi gi delegation chapiyu angai phadrabadi all party delegation na semaga center da taksin biyo haidana maitai tribe union si maso bena appeal tawjabani हर घर तिरंगा कैंपेन लमदम के MLA मिनिस्टर न थवाई यावबगुम NRC की डिमांड थवाई यावरबदी ngahana फंगलमलनी हाइना पीस एंड इंटीग्रिटी कमिटी क्यामगई की कन्वेनर चिंगाखम मेघचंद्रन फोंदोख्रे क्यामगई की पल अहनबिदा पांगथोकिबा JFT ना चंगसलक्लिबा नो NRC नो सेंसस की खोंजंगी सरुकमा ओइना ऑल क्यामगई नुपी चौका थोरांगलो पीस एंड इंटीग्रिटी कमिटी क्यामगई अमदी बासिकोंग कोंगबा इरोंग यूथ डेवलपमेंट क्लब अमदी बासिकोंग कोंगबा इरोंग मैरा पाइबी सिंदा मणिपुरदा सेंसस तौद्रिंगई NRC हाना चथगदबने हाइना चंगसनखिबा ह्यूमन चेन खोंजंगदा फोंदोखिबने तोंगान तोंगानबा खोलाउ लाउरदुना मरु ओइना मिटोप खंदोक्तना सेंसस तोबा यारोय IDP सिंग मसागी मयुमदा हंजिंद्रिफाउ सेंसस तोबा यारोय सेंसस एक्ट लिसिंग अमगा चमापन निफु निपान गे सेक्शन अहुंगे मतुंग एना सेंसस सेथोउ मणिपुर गे लम मांगबा यारोय हाइबना चिंबा खोलाउ सिंग लाउदुना नुपी कयाना सरुक यादुना चंगसिन खिबा ह्यूमन चेन गे खोंजंग अदुगा मरी लैनना मेघचंद्रना मखाताना फोंदोखिबदा लेंगाकना हर घर तिरंगा तौबगुमना लमदम असिदा सेंसस तौद्रिंगैदा NRC हाना तौबियो हाइना मियामना लाउरिबा असिदसु थबक तौबियु अथौबसिंगे निंगसिंग नुमित लाकपदा अथौबसिंगे मफमदा हैकत लेकत तमलगा लेबाकी ओइबा थबकता पुकचेल सेंग्रबदी थौरमदा सरुक याबगी वहानथोक लेरोय सेंसस तौद्रिंगदा NRC हाना तौगदबने करिगुंबा मियामगी अपाम्बा असि लेंगांगना थबकता ओंथोक्ट्रबदी मियामना चंगसिलकपा खोंजंगसिंगदा मपुंग फाना सौगतननबा सेम सादुना लेरे हाइना फोंदोखि तुंगदा नेशनल हाईवे चामगा सुफना अनि क्यामगै पल अहनबी मपासाई ह्यूमन चेन सेम सेंसस तौद्रिंगैदा NRC हाना तौगदबनी मणिपुर के लम मांगबा यारोय हाइबना चिंबा खोलाउ केस लाउखि MLA Pauline Lan Haukip ki asengba voter record CEO office na August kun fawagi manungda miyamda mayek sengna khanghandrabadi Manipur High Court ta PIL file tawragani haina kumbi kendrada general election lab naba sem sariba social activist Sanjay Ahan themna thadorakwa video amada hairi mahakna makha taraduna 59 Saikot A sigi BJP MLA Mr Pauline Lan Haukip की वोटर की अचुंबा असेंबा मरी मखों खंगहलु महाक मसागी चही निफु मंगा नत्रगना निफु तरुक साइकोट एसी की वोटर लिस्ट याउदे महाक कदाइदगी लाकपनो हाइबा मियाम के चिंगनरिबा लैरिंगै चेरक असिदा सुफनगी लिसिंगनी कुनिथोय खक्तदा साइकोट एसी की पोलिंग स्टेशन नंबर हुमफु मापन की वोटर सीरियल नंबर चमंगागा मरीफु तरा निथोयदा याउबा लिसिंग अनि मंगागी वोटर लिस्ट याउदबा मिसक असिना मतौ कमदौना SIR स्पेशल इंटेंसिव रिवीजन की ड्राफ्ट इलेक्टोरल रोल दा यावरकिबनो हाइबा वाहंग लागले SIR की ड्राफ्ट इलेक्टोरल रोल ददी MLA Pauline Haukip असे 59 साइकोट एसी की पोलिंग स्टेशन नंबर 74 के हाउस नंबर 6 वोटर सीरियल नंबर 514 दा मतौ कमदौना यावरकलिबनो स्टेट गवर्नमेंट की इलेक्शन डिपार्टमेंट अमदी CEO ऑफिस ना चटलिबा था असिगी तांकुन फॉवगी मनुंगदा BJP की MLA Pauline Haukip की असेंबा अदु खंगलु हाइखि
Paulilan Hokik Mahakse Kadaidagino, Manipurda, Habidi India, Karamatam the Changakono, Mapa Mapugi Hataksina Karaidagino, Aduga, Mahaksina Karigi the Makta, Pukwadagin Sahi, Nipu Marimanga Surabao, Karigi the Makta, Manipur electorate role the Yaudabano, Karigi 2022 Kakta the Yarokono, Aduga 2005 the last key. SIR adu document adu da base year cutoff year organ madu da yaudragadi SIR sida aikoi hapsin ba yade habigi pot ma subject to correction leigi ko na tajaba matung SIR matung sigi aikoi draft electoral roll ni masi 59 cycle assembly constituency gi mahaksina mo hujikse hana polling station humphuma pande yaur masi mahak hujik polling station number 113 suba da yaw serial number 514 Changwa Taramari the Yaure, Paulinlan Hokip, father's name Lamjadim Hokip Chamanare, Aduga house number 6 the Yaure. Hari Basi Oragadi, 2005 the Mahaki, Mahamsumaki, Mumanu family sing, Yogi de Habanina, Sida Kamdona, SIRG, Quigi draft electoral rolls in the Carmine Yaropono Habise, Masi, Chaliba Augusta Sigi, Tang Punbawagi Manunda, Zip electoral officer office na, Amasung. Election department na miyam da mayu marikchum na khangan biu kariguma august ki tang kunna sibaw ki manungda Manipur ki election department na chief electoral officer ki office na do khangan bi da bataragadi lamdam asigi thawai yaujaba misa ama oina tang kun ma thoi madugi matungda Manipur high court da PIL ama sut tawragani haibase All Manipur Hawker Association na Khoisnam Tokyo bu ikai khumnabaga loina na thagatpa phongdokre Manipur government ke Social Welfare Department ta Assistant cum Data Entry Operator amadi Juvenile Justice Board ta thabak tawriba Khoisnam Tokyo na mahaki apokpana Hawker gi sinfam da leiramlaga leikidraba Khoisnam Koba Maitei gi mingda athauba singi ningsing numit August 9 ga mari leina na All Manipur Hawker Association da sel gi mateng pikre masigi dama Khoisnam Tokyo bu thagatpa phongdokli Haukiba July tang tarada lenga ki maikaidagi tholakkiba order amana chahi humpu helaba sing thabaktagi pothana naba amasung chahi tara nipan sudriba singna thabak tawdana naba khanghanba order adu ikai khumnai adubu matam sangna PWD da casual worker oina lairaklaba singbu minungsi yengduna karigumba kharadi tawbiyo chahi semdoklaga changliba sing verification tawbiyo haina PWD da casual oina thabak tawriba miyoi singna phongdorakli Masing yamlaba PWD ki casual worker singna saruk yadona pangthokiba paumi singa unaba aduda wangang kiba singna phongdokiba da lenga ki maikaidagi order asi hek tholakpaga chahi humpu suraba casual worker singna thengnariba khudong chadaba sing khangbi naba amasung kari tawba yabage haiba adu yengsinbi naba mari leinaba department ki maikaida wakatpa laikre ngasi fawada thabak oina pangthokpa udri hauzik casual amasung master role da puna miyoi chanipan hena thabak tawri masida Minungsi yengbiraga karigumba tabak khara tawbiyu haina phongdorakli Se da koi ni haijani se matam sang na su khoi se khoi gi phangada ba facility puna mat na phangbi da phangda da la bani ma se sta 60 years sur ba khoi sing se khoi sana ya jare sabotu ha be sida khoi cylinder tong jage ko aduga 60 years ri hela ba 62 da changba sing sina 74 da sahi tara upgrade ta khulaga sahi semdo ga ta hoba sing se sigi dong ta khoi na sigi asoma ran verification to bi wa hetana akhoi gi civil engineer adagi ese headquarter de akhoi gi executive ta singe thajana khosana to ba matamda ngasi 15 days chele excel lakho pirapte mayam kwani saprasi sahi mayam wana khangjarabani hujik hal orakanda sahi pusure to hana habiru kusi jalaba gam thi minungsi genga kai gumakha ding ti to biu haidana akoina government gi side ta request tawjari base excel lakho piu haina amjari Kanto Santipur Laikai da Lebai Elangbam Nandalal Amadi Elangbam Ongbi Angaubi Anigi Machanupa Elangbam Manichandra Aruba Fibam Amada Naduna Leibadagi Kanto Santipur Kulasigi Maira Paibin Love All Manipur Nupi Maruf Kanto Makha Laikai Amadi Youth Development Club Kanto Anina Puna Kusam Nana Elangbam Manichandra gi Yumda Chatuna Angamba Mateng Pangkre Hari Lamdam Masigi Puchel Charaba Singnasu Elangbam Manichandra gi Layeng Bada Mateng Panghaning Bagi Apambasu Lup Ani Asigi Maikai Dagi Phongdorakli Imphal West District ki Manung Chanba Samurau Bazar leba social activist PH Nando Luwang ngasi ayupung mga rom taba matamda masing yamlaba Manipur Police Commando oigani chingnaba miyoi singna thibagi thabak chatharamne hairi
Paugi Marathana Mikup Karadangai Minesi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Ini mati gano ada betamo Sigi se next time tina section na laksilo ka tham khabani ne Dada nang se juhar habaga amta kiderbo asumna mayam na machalbo ngapsan dugum masigi yung masibu aso yan ko kada batagi next time tina ngapseli next time ti juhar habati ngap na ba same bani zaman tukmo isi na bana concrete ka toklo tina ba matanda kapam amuk ti na angle adli next time ti strength is in the quick honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and Break imatung makatarpa pauda maraiba ke thawaina ponthapi kraba athawa sangikai khumnaba utpa thoram Assamgi hozai desu thoram asi pangthokre Rabindranath Thakur Biswavidyalaya new campus chalaiba ibutau birti kendrajit ki mitamda university asagi BC professor Manavendra Datta Chaudhuri na mitamda highlight ki Manipuri department Rabindranath Thakur Biswavidyalaya amasung Manipuri Sahitya Parishad Assam Hozai district committee anina khusomnaduna thoram asi pangthokibani Samaguri college ke principal Dr Indrajit Bes Barwana Tikendrajit amasung Anglo Manipur war gi athawa singi maramda wafam kaya thamki amasung Manipur gi mapari athawa singi thongnabu singthaki thoram aduda Manipuri Sahitya Parishad Assam Central Committee gi vice president Nongthomam Binod Bihari Manipuri Sahitya Parishad Assam Hozai District Committee ke President Tenchubam Manihar Amadi Atay Luchingba Kaya Yauna Hozai Girl College ki Mahiroi Singsu Sarukyaki District Administration Ukrul na susinduna Chamaga Kuntra Manga Suba Patriots Day gi Thauram Ukrul gi Mini Secretariat Complex Chalaiba DRDA Hall da Pangtokre Anglo Manipur War in 1891 da Laikidraba athawa Birti Kendrajit amadi Thangal General gi mafamda Ukrul gi Additional District Magistrate Poli Makan MCS na luchingduna hai laikatuna ikai khumnaba utki Brave Boys Association BBA Club ki Nifuma Pansuba Foundation Day amadi Patriots Day gi palan handak chahi asigi chamaga kuntra manga suba Patriots Day gi thoram BBA Club ki indoor hall da pangthokre thoram sing aduda imagi damak thawaina ponthapi kraba athawa sing gi photo da haikat lekat ki Don Bosco High School Langjingna su school aduda athawa sing bunding sing bagi thoram pangthokre Birti Kendrajit amadi Thangal General gi mafamda oja amadi mahiroi kayana sarukyaki mahiroi sing gi patriotic song competition su pangthokki Liklam film ki banner makada naucha sanagi direction amadi story da laikom haina minthonba Manipuri feature film amang asi palace compound telaiba Castle Hotel da yaifathauni thoram pangtokre yaifathauni thoram aduga mari leinena film asigi director naucha sanana film asi family ki trailer drama da yumpham oiba laman khumbagi wari amani haiki Chaliba tha asigi mari dagina taret fawa Philippines sa pangthokiba tarasuba Asian Aerobic Gymnastics Championship ta gold medal lawrakrabi Hockey Union ke gymnastic player Ariha Pangabam amadi mahaki mananupi final ki thak fawa sanakiba Anjori Pangabam anibu ngasi Hockey Union Larry Kingbam naikaina achamba kudol pot piduna taramna okri Aroibada maroiba pau amuka hana pisari Manipurna British ki makutage ning tamkiba chahi marifu subagi ningsing thauram ngasi pangthok nakre mifam pangthok tuna numit asigi matangda khanakre Kangpopi district ke Lankada kuki terrorist na landarakpada naga ani sire ani na sokle haidi Aikoi masal gi marakta machoi taba yengthina ba amana amada haizin naba kaya laibana Manipur da chathariba lana si thokhan bani haina MLA Thongam Santina haikre
Hojik fawbagi oina ISTV na pizaba paw matang asala sinjare miteng tabirba pumna mapu amuka handa khurumjari.